ꯅꯨꯡꯁꯤ ꯁꯅꯥ ꯑꯃꯗꯤ ꯏꯕꯣꯝꯆꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ. ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯇꯧꯖꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯀꯜꯂꯤ, ꯑꯐꯕꯇ ꯑꯣꯏ. ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯤ ꯀ꯭ꯂꯥꯁ 10ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯕꯣꯔꯗꯤꯡ ꯆꯪꯒꯗꯕ ꯅꯨꯃꯤꯠꯅꯤ. ꯀꯨꯔꯧ ꯅꯨꯃꯤꯠ ꯃꯥꯁꯨ ꯑꯃꯛꯄ ꯌꯥꯎꯗꯅ ꯑꯇꯤꯌꯥꯗ ꯂꯪꯂꯕ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ. ꯅꯨꯡꯁꯤ ꯏꯔꯨꯖꯕ ꯃꯥꯏꯊꯖꯔꯒ ꯑꯁꯦꯡꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯨꯅ ꯌꯦꯡꯕꯗ ꯁꯨꯝꯍꯠꯂꯕ ꯂꯩꯔꯥꯡ ꯈꯔ ꯃꯄꯨ ꯃꯥꯒꯤꯗꯃꯛ ꯀꯠꯂꯗꯨꯅ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯃ ꯑꯣꯏꯅꯅꯕ ꯃꯄꯨ ꯃꯉꯣꯟꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯧꯅꯤꯖꯩ. ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯕꯣꯔꯗꯤꯡ ꯆꯠꯄꯗ ꯄꯨꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯖꯩ. ꯅꯨꯡꯁꯤꯒꯤ ꯃꯃꯥ ꯁꯅꯥꯁꯨ ꯃꯆꯥ ꯕꯣꯔꯗꯤꯡ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯧꯔꯥꯡ ꯂꯣꯏꯔꯗꯨꯅ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯁꯅꯥ ꯃꯆꯥꯅ ꯁꯨꯁꯨꯠ ꯀꯞꯂꯝꯕꯗꯨ ꯎꯕꯗ ꯎꯁꯤꯟꯅꯗꯅ ꯃꯆꯥꯒꯤ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯣꯏꯁꯤꯟꯅ "ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯄꯨꯒꯗꯕ? ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯒ꯭ꯌꯥꯟ ꯇꯥꯅꯅꯦ ꯇꯞꯅ ꯂꯣꯏꯁꯤꯜꯂꯨꯀꯣ, ꯆꯤꯊꯅ ꯊꯕꯛ ꯌꯥꯎꯅꯤ. ꯑꯗꯨꯒ ꯌꯦꯡꯉꯨꯅꯦꯍꯦ, ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ. ꯏꯃꯥꯅ ꯊꯤꯗꯣꯛꯂꯒ ꯏꯪꯍꯜꯂꯒ ꯊꯝꯂꯕꯅꯤ. ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯨꯄꯨꯅꯅꯦ ꯅꯪ ꯕꯣꯔꯗꯤꯡꯗ ꯂꯩꯔꯅꯤ ꯍꯥꯏꯕꯗꯨꯗ ꯅꯪꯒ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯆꯠꯊꯣꯛꯃꯤꯟꯅꯔꯔꯣ, ꯂꯥꯛꯑꯣꯀꯣ." ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ. ꯈꯜꯂꯤ ꯋꯥꯈꯜꯗ ꯃꯍꯥꯛꯁꯨ ꯃꯄꯨꯛꯅꯤꯡ ꯅꯧꯊꯔꯨꯔꯕꯗꯤ ꯃꯆꯥꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯕꯣꯔꯗꯤꯡ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯍꯟꯊꯔꯛꯄ ꯌꯥꯏ ꯈꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗ ꯅꯥꯊꯩꯔꯒ ꯂꯥꯛꯈꯤꯕꯅꯤ. ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ. ꯅꯨꯡꯁꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯛꯏ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯄꯤꯔꯥꯡꯅ ꯏꯔꯣꯏꯅꯅ ꯆꯠꯀꯟꯕꯅ ꯅꯨꯡꯁꯤꯁꯨ ꯃꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯕꯕꯥ, ꯃꯃꯥ, ꯄꯨꯄꯨ ꯊꯥꯗꯣꯛꯂꯒ ꯃꯇꯝ ꯈꯔ ꯆꯠꯂꯅꯤ ꯈꯜꯂꯨꯕ ꯋꯥꯈꯜꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯊꯤꯡꯕ ꯉꯝꯗ ꯇꯥꯔꯛꯈꯤꯕ ꯄꯤꯔꯥꯡꯅꯤ. ꯅꯨꯡꯁꯤ ꯃꯄꯤ ꯊꯣꯛꯅ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ. ꯅꯨꯡꯁꯤꯒꯤ ꯃꯄꯨ ꯕꯥꯕꯨꯅ ꯃꯁꯨ ꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ "ꯏꯍꯦ, ꯏꯁꯨ ꯂꯥꯛꯑꯦꯗꯅ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯏꯪꯈ꯭ꯔꯒꯅꯤ. ꯆꯠꯊꯣꯛꯅꯅꯕ ꯇꯧꯔꯁꯤ." "ꯍꯩꯃꯥ, ꯀꯩꯗꯧꯔꯦ? ꯏꯁꯨꯒꯤ ꯃꯃꯤꯠꯇꯨꯗꯤ ꯏꯄꯣꯝ ꯄꯣꯝꯃꯤꯅ. ꯀꯞꯄꯨꯔꯕ꯭ꯔꯣ ꯅꯪꯕꯣ? ꯍꯦꯔꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ. ꯅꯍꯩ ꯇꯝꯕ ꯆꯠꯄꯕꯨ ꯀꯞꯅꯕ꯭ꯔꯣ?" ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤ ꯃꯁꯨꯕꯨ. "ꯁꯦ, ꯅꯈꯨꯠꯇꯣ ꯁꯤꯗ ꯍꯥꯝꯃꯨ. ꯄꯨꯄꯨꯗꯤ ꯆꯥꯛ ꯂꯥꯝꯕꯅꯕꯨ ꯂꯣꯏꯔꯕꯅꯤ. ꯄꯨꯄꯨ ꯍꯧꯔꯦꯀꯣ, ꯆꯥꯔꯣ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯕꯨ ꯆꯥꯛ ꯆꯥꯕ ꯍꯧꯏ. ꯅꯨꯡꯁꯤꯁꯨ ꯆꯥꯕ ꯍꯧꯔꯛꯏ. ꯆꯥꯛ ꯆꯥꯅ ꯕꯥꯕꯨꯅ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ. "ꯇꯥꯕ꯭ꯔꯥ ꯏꯁꯨ? ꯏꯁꯨꯅ ꯆꯠꯇꯣꯏꯁꯦ ꯅꯍꯩꯅ ꯁꯤꯡꯇꯝꯕꯅꯤ, ꯀꯥꯎꯒꯅꯨꯀꯣ. ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ. ꯂꯥꯡꯐꯥꯡ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯑꯗꯨꯒꯅꯦ, ꯑꯥꯗ ꯂꯩꯕꯗ ꯍꯩꯅ ꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯗꯕꯅꯤ. ꯏꯁꯨꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯕꯕꯥꯁꯨ, ꯃꯃꯥꯁꯨ, ꯄꯨꯄꯨꯁꯨ ꯏꯁꯨꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ." ꯅꯨꯡꯁꯤ ꯃꯄꯨꯒꯤ ꯋꯥꯗꯨꯗ ꯈꯨꯝꯃꯛꯏ. "ꯍꯣꯏ ꯄꯨꯄꯨ, ꯄꯨꯄꯨ ꯍꯣꯏꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯐꯖꯅ ꯂꯩꯔꯝꯃꯣ. ꯑꯩ ꯌꯨꯝ ꯊꯣꯛꯂꯛꯑꯒꯅꯦ ꯀꯣꯏꯕ ꯆꯠꯁꯤꯀꯣ ꯄꯨꯄꯨ." "ꯍꯣꯏ, ꯆꯠꯁꯤ. ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯄꯥꯎ ꯌꯥꯝ ꯇꯥꯏꯀꯣ. ꯃꯗꯨ ꯇꯧꯕ ꯌꯥꯗꯦ. ꯄꯨꯄꯨ ꯍꯣꯏꯗꯤ ꯃꯥꯡꯖꯔꯦꯍꯦ. ꯏꯁꯨꯗꯤ ꯃꯊꯟꯇꯅꯤ." "ꯍꯣꯏꯕ, ꯄꯨꯄꯨ, ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤ." "ꯐꯔꯦ, ꯆꯥꯊꯣꯛ ꯆꯥꯛꯇꯣ." ꯑꯁꯨꯝꯅ ꯃꯄꯨ ꯃꯁꯨ ꯋꯥꯔꯤ ꯁꯥꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯁꯅꯥ ꯃꯔꯛ ꯊꯠꯅ "ꯕꯥꯖꯦ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯎꯒꯦ?" "ꯏꯍꯦ, ꯑꯩꯒꯤꯗꯤ ꯌꯥꯔꯦ. ꯏꯁꯨꯒꯤꯗ ꯍꯥꯞꯄꯨ." "ꯏꯕꯦꯝꯃ, ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯥꯞꯄꯨꯒꯦ? ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯀꯦ." "ꯌꯥꯔꯅꯤ ꯏꯃꯥ, ꯑꯩꯒꯤꯁꯨ ꯁꯤꯅ ꯑꯣꯛꯂꯅꯤ." "ꯈꯔꯒ ꯆꯥꯁꯤꯟꯈꯣꯅꯦ ꯅꯪꯕꯣ. ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯆꯥꯛ ꯏꯆꯥ ꯆꯥꯗꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ. ꯁꯨꯝ ꯆꯥꯅꯤꯡꯗꯗꯅ ꯇꯧꯕꯅꯤ."
Hoi hoi, tato. Babadine, ngasay na sakto ka loisinkrabani. Kaurani. Chak chaba, mapimaro loisilaba matung nungsigi mapa ibom sana machagi mapa machay suna gari na matang hapsili. Aduga. Tarabo, laone noy ba? Matamsi yadre ne. Tare, lae. Ibema, mama ne, thoamage, tholo ko. Nungsi, mahaki lari kaw yalaga kabli tholai. Aduga mapubu ubada. Pupu, jalukige. Hairaga kurumi. Babu masubu nungsina yengbiduna. Chathokotokpada kappa hongnade. Hogolo. Tekta kaidana phajana yauba oyu. Nungsi mapido taithokotokuna thungalomda thoki. Babusu masubu mifam hongda suktharaba maithongda masuna thongalom thokibadu yenghawi. Boarding yauraba matung boarding dugi nupagi warden oina leiba nungsigi na kaka thokpa amada nungsigi mapana machabu khara yengsinbiyu haina sinarami. Nungsisu mahaki kaka du leirambana wakhal kitangdi chakthokjai. Adubu nupiromgi warden oiribi adudi boarding du da hana leiramba mamanabi singna nungsida wari tawbada yam phatte haina tambada nungsisu kitangdi pakhali. Nungsi janglakpa ubada mamanabi Sangitana. Iya, nungsi lae. Asi haina haraumandana lauraga stairda chentharakpada makhong thangba soibadagi ontharai. Mayamdo wa haina amuktang pulaf noi. Nungsi nokna Sangitagi manakta chensilaga. Siba tari bema nang khatmale. Tapna dum kumakpo yadabro. Kay sokese yenge. Sangita peri nang lae haraubada khutkase loina hubale bema. Ikai boy kapning boy tawi. Nungsina yinganga lakide. Hagolose. Asi hairaga makhut hubat phamduda matin taibi. Sangita aya thupe yamna aidine ngasaidagi nangaibada sidawre bema. Asumna nungsiga Sangitaga wari tawringai. Nupigi warden Miss Sunita tholai. Miss Sunita na makhoibu uraduna. Kaidawre Sangita? Napinarol ka do upul ngakta. Tusilira. Oiramni. Namito khara yenganga chalo yadro. Namay do ama thaido kaigino. Asi hairamlaga nungsigi baba hoiga gas counter da changminakre. Sangita machindana sonpikna murum soli. Masaksa nungsidabana khare sengba. Aingonda yengsindaw tawlay neba. Khara sarap tawna hai nungsigi baba hoisu paisagi thabak lureduna case counter dagi tholai. Miss Sunita, Sangita, nakhoi manaktai ni haidaine. Nangga leiminaroko aduna pharani. Magi pochai ngaido khara paibiro. Lao pusinbiro. Sangita, hoi miss. Lao nungsi changase. Pochai singse ai khara paibira ageba. Mamasu changase. Asi hairaga nungsigi mama sanaga loyana majana legadoriba kada changlai. Ibom sadi nupa changba yadabana mapalda phammaga ngaiduna lehawi. Sanana machagi tumpham phamungda laitin changdanabani haiduna magi hana senaramba phanek amana makha tharaga mupak pitak thabiduna phamung phan loisinbiraba matung Sangita da onsilaga. Sangita, nang hana leirambanina mafamsida kiki leiba kiki tawbado khangamgani. Nang na khara takpiro ko. Adugane arele ta tanaraga awat apada thokosin tawno ko. Madi yam pangbani karim khangdabani. Nabani thadoknaganu ko. Saunaba yade nungsinana leiminaw ko. Sangita haiphet nokphet tawduna. Hoy mama, aisu gyan tapoteda panglei risini. Pare adudi thabak suloirabanina ima amu chalage ko. Phajana leiminaro. Asi hairamlaga sanana machabu manam nambiduna machagi makhut yeta hang ahumlak chipiraga makokana thabiramlaga chale hairaga thoglai. Nungsi mayumdagi kapning lakpaga mamana chakhibada mapi lepa leitana chentharai. Sangita yenglaga yare bema nangsu kitang tawbaga napi hana tadawda tawra leiradana kayam kuina bulaidoino sida
ꯊꯥ 3 ꯃꯉꯥꯏ ꯍꯥꯏꯅ ꯅꯨꯡꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯂꯥꯛꯑꯣꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯛꯑꯅꯤꯌꯦ ꯅꯨꯡꯁꯤꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯌꯨꯝꯗꯒꯤ ꯆꯥꯁꯤꯜꯂꯛꯑꯦ ꯁꯪꯒꯤꯇꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯤꯆꯟ ꯌꯦꯡꯕ ꯑꯣꯏꯅꯅꯦ ꯁꯨꯝ ꯊꯣꯛꯎꯁꯦꯕ ꯅꯨꯡꯁꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏꯌꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯆꯥꯛ ꯆꯥꯕꯒꯤ ꯕꯦꯜ ꯈꯤꯡꯉꯛꯏ ꯅꯨꯡꯁꯤ ꯑꯃꯗꯤ ꯁꯪꯒꯤꯇꯥ ꯀꯤꯆꯟꯗ ꯆꯥꯛ ꯆꯥꯕ ꯆꯠꯄꯗ ꯁꯪꯒꯤꯇꯥꯅ ꯕꯣꯔꯗꯤꯡꯗꯨꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯤꯡ ꯌꯥꯎꯅ ꯂꯣꯏꯅꯃꯛ ꯀꯗꯥꯏꯗꯅ ꯀꯔꯤ ꯂꯩꯕ ꯀꯔꯤꯅ ꯇꯧꯒꯗꯕ ꯀꯔꯤꯅ ꯇꯧꯔꯣꯏꯗꯕ ꯅꯨꯡꯁꯤꯗ ꯂꯣꯏꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ ꯕꯣꯔꯗꯤꯡꯗꯨ ꯁ꯭ꯀꯨꯜ ꯃꯁꯥꯒꯤ ꯕꯣꯔꯗꯤꯡ ꯑꯣꯏꯕꯅ ꯁ꯭ꯀꯨꯜꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯇꯣꯏꯂꯦꯠꯁꯨ ꯄꯨꯜꯂꯤ ꯕꯣꯔꯗꯤꯡꯗꯨꯒꯤ ꯔꯨꯜꯁ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯦ ꯑꯌꯥꯝꯕꯅ ꯔꯦꯁ ꯇꯧꯍꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯁꯤꯡꯗꯤ ꯃꯥꯅ ꯄꯥꯝꯅꯕ ꯃꯤ ꯂꯥꯡꯕ ꯇꯥꯗꯕ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯍꯦꯛꯇ ꯆꯪꯉꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕꯁꯨ ꯌꯥꯎꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠꯁꯤꯡꯗꯨ ꯎꯕꯗꯗꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯎꯏ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯑꯅꯤꯈꯛ ꯇꯔꯛ ꯆꯪꯉꯨꯕ ꯊꯣꯛꯂꯕꯗꯤ ꯌꯥꯝꯅ ꯑꯀꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤ ꯑꯃꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯌꯨꯡꯕ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯃꯤꯗꯤ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯧꯕ ꯃꯤ ꯑꯃ ꯃꯅꯨꯡ ꯆꯪꯉꯤꯉꯩ ꯊꯣꯡ ꯊꯤꯜꯂꯛꯄꯒꯨꯝꯕ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯀꯜꯂꯤ ꯑꯗꯨꯅ ꯃꯤ 4-5ꯒꯨꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯃꯝ ꯑꯅꯤꯅꯤꯗꯤ ꯀꯅꯥꯝꯇ ꯆꯪꯅꯗꯦ ꯅꯨꯡꯁꯤ ꯕꯣꯔꯗꯤꯡꯗꯨꯗ ꯂꯥꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯃ ꯅꯨꯃꯤꯗꯥꯡꯗꯁꯨ ꯍꯩꯅꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯅꯩ ꯅꯨꯡꯁꯤꯗꯤ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯑꯣꯏꯅ ꯄꯥꯔꯦ ꯅꯨꯡꯁꯤ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯂꯣꯝꯗ ꯌꯦꯡꯂꯨꯕꯗ ꯊꯣꯡꯅꯥꯎꯗꯨꯗ ꯃꯃꯤꯠ ꯑꯔꯪꯕ ꯑꯅꯤ ꯊꯛ ꯀꯥꯞꯄꯛꯏ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯈꯪꯏ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯅꯔꯛꯏ ꯁꯪꯒꯤꯇꯥꯁꯨ ꯊꯣꯡꯅꯥꯎꯂꯣꯝꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯅꯨꯡꯁꯤ ꯑꯃꯗꯤ ꯁꯪꯒꯤꯇꯥꯅ ꯄꯥꯈꯠꯄ ꯃꯑꯣꯡꯗꯨꯗ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯈꯠꯅꯗꯨꯅ ꯑꯃꯒ ꯅꯛꯁꯤꯟꯅꯩ ꯃꯤꯁ ꯁꯨꯅꯤꯇꯥꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯁꯪꯒꯤꯇꯥ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯌꯦꯡꯉꯨꯕꯗ ꯍꯧꯗꯣꯡ ꯑꯃꯣꯕꯤ ꯑꯃ ꯀꯨꯜꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯃꯤꯠꯇꯨ ꯂꯪꯅ ꯄꯥꯡꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯤꯁ ꯁꯨꯅꯤꯇꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯪꯉꯤ ꯏꯁ ꯑꯩꯁꯨ ꯈꯪꯉꯨꯔꯦ ꯍꯧꯗꯣꯡꯅꯤꯍꯦ ꯅꯣꯏꯁꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯅꯣꯏꯅ ꯍꯦꯛ ꯇꯧꯕꯁꯤꯃ ꯁꯪꯒꯤꯇꯥ ꯑꯁ ꯍꯧꯗꯣꯡ ꯑꯣꯏꯔꯦ ꯃꯗꯨ ꯍꯧꯗꯣꯡꯗꯣ ꯎꯇꯨꯞꯅ ꯊꯥꯔꯒ ꯍꯥꯠꯂꯣ ꯃꯤꯍꯨꯜꯒ ꯌꯧꯋꯦꯃꯤ ꯅꯨꯡꯁꯤꯅ ꯃꯤꯁ ꯑꯩ ꯏꯁꯤꯡꯒꯤꯗ ꯊꯛꯎꯒꯦ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯁꯪꯒꯤꯇꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯃꯤꯁ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯔꯒꯦ ꯑꯩꯁꯨ ꯈꯤꯇ ꯊꯜꯂꯛꯀꯦ ꯃꯤꯁ ꯁꯨꯅꯤꯇꯥ ꯍꯣꯏ ꯆꯠꯂꯣ ꯊꯨꯅ ꯂꯥꯛꯑꯣ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯡꯁꯤꯒꯤ ꯃꯪꯂꯥꯟꯗ ꯉꯁꯥꯏ ꯎꯈꯤꯕ ꯍꯧꯗꯣꯡꯗꯨ ꯎꯔꯛꯏ ꯅꯨꯡꯁꯤꯒꯤ ꯃꯤꯠꯃꯥꯡꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯏ ꯅꯨꯡꯁꯤꯅ ꯍꯧꯗꯣꯡ ꯃꯆꯥ ꯄꯤꯠ ꯂꯥꯎꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯂꯛꯅꯕ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯍꯧꯗꯣꯡꯗꯣ ꯇꯥꯟꯅꯩ ꯍꯧꯗꯣꯡꯗꯣ ꯁ꯭ꯀꯨꯜꯒꯤ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯅꯨꯡꯁꯤꯅ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯆꯪꯂꯨꯕꯗꯗꯤ ꯍꯧꯗꯣꯡꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯆꯩꯇꯨꯞꯁꯤꯅ ꯄꯦꯟ ꯑꯃꯨꯛꯀ ꯊꯥꯔꯝꯒꯦ ꯇꯣꯏꯂꯦꯠ ꯑꯗꯨꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤ ꯃꯃꯥꯏꯗꯣ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯆꯞ ꯆꯥꯅꯅ ꯇꯣꯏꯂꯦꯠꯀꯤ ꯇꯦꯡ ꯃꯊꯛꯇ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯍꯥꯏꯅ ꯈꯣꯡꯂꯛꯏ ꯅꯨꯡꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯒ ꯃꯅꯤꯡ ꯍꯥꯏꯐꯦꯠ ꯍꯜꯂꯛꯄꯗ ꯕꯥꯔꯇꯤꯟꯗ ꯂꯧꯁꯤꯜꯂꯒ ꯇꯣꯏꯂꯦꯠꯀꯤ ꯁ꯭ꯇꯤꯌꯔꯗ ꯃꯀꯣꯛꯅ ꯌꯩꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤ ꯃꯤꯁ ꯁꯨꯅꯤꯇꯥꯅ ꯀꯅꯥꯅꯣ ꯀꯩꯗꯧꯔꯦ ꯇꯨꯁꯤꯜꯂꯤꯔꯥ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯅꯨꯡꯁꯤ ꯀꯩꯗꯧꯔꯒꯦ ꯁꯦ ꯅꯨꯃꯤꯠ ꯄꯥꯡꯉꯣ ꯍꯧꯒꯠꯂꯣ ꯁꯣꯝꯗ ꯇꯥꯏꯕꯪꯗꯅ ꯃꯃꯥꯟꯅꯕꯤ ꯁꯪꯒꯤꯇꯥꯅ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯍꯥꯏꯅ ꯍꯧꯗꯣꯛꯄ ꯑꯣꯏꯔꯝꯃꯤ ꯅꯨꯡꯁꯤ ꯉꯥꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ
ꯍꯧꯗꯣꯡꯗꯤ ꯀꯗꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯪꯒꯤꯇꯥ, ꯀꯥꯏꯗꯩ ꯍꯧꯗꯣꯡꯅꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯃꯤꯁꯅ ꯂꯥꯎꯔꯛꯑꯅꯤ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯅꯨꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯣ, ꯑꯩꯗꯤ ꯃꯪꯎꯔꯦ꯫ ꯑꯁ ꯁꯪꯒꯤꯇꯥ, ꯌꯨꯝꯗꯒꯤ ꯈꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯒ ꯃꯪꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦꯕꯣ꯫ ꯉꯔꯥꯡꯒꯤ ꯍꯧꯗꯣꯡꯗꯣ ꯎꯔꯝꯃꯦ꯫ ꯁꯪꯒꯤꯇꯥꯅ, ꯏꯇꯥꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯪꯗ ꯍꯧꯗꯣꯡꯅꯒ ꯇꯥꯟꯅꯩꯀꯣ, ꯌꯥꯗꯦꯀꯣ? ꯑꯁ ꯐꯥꯒꯤ ꯅꯠꯇꯦꯕ, ꯑꯁꯦꯡꯕꯒꯤ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯪꯅꯦꯅ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦ, ꯌꯥꯝ ꯇꯜꯂꯦ꯫